May 3 the Pangtokadaba Lebaki Aruba Mifamda, Miam Hopna Saruyabi Haina, Kokomina Fondokre, Miamna Kokomi Gidamaklepio, Amitsa, Tegnabadi, Equikitodang, Oizage Haina, Kurajamatoban Fondokre. Lambda Masigi Yellow Missing Book and Zanabagi Subsaba Pirep Aman Lauho Nabagi Damak, Lakriba May 3 the Pangtokadoriba, Lebaki Oeba, Aruba Mifam, Miam Hopna Saruyabi Haina. Coordinating Committee on Manipur Integrity Kokomigi Convener, Kurajam Atobana Miam the Pausal Cray. Manipur Yellow Missing Kanzana Bamiam Puna Warep Lominana Bapandam da Tasigi Tarakaretagi Hauduna, Tasigi Kuntra Fawa, Lekai Amadi Kulda, Miam Gimi Pampang Topina Ba, Kokomina Lautoki Matungina, Nasisu Tungan Bama Pampkayada, Miamgi Oiba, Mifam Sing Kokomigi Lusing Basing Sarugyaduna Pangtokre, Narang Pangtoki Mifam Sing that Sarugyaduna Kokomigi Convener Kurajam Atobana Pongdo Kibada, Lamdambasigi Yellow Missing Kanzanaba, Punawarep Amalominanabagidamak, made 3 the Pangtokatoriba, Nipamasida, Kari Pireb Loba, Tangai Fadabagi Haiba Sida, Miam Nangasidagi Hauduna, Wakal Kan Bahoviro, Oirakliba Fiba Masida, Ikoina, Tumina Topa, Matamnate, India Gabamena Yellow Me Furup Sing Maroina Mete Furupta Yanglakliba, Mijing Asida, Ikoi Kanzahona Bawareb Lahoba Hibase, Yamnamak Tangai Fadaba Tanza Adu Lakle, Ikoina Hanagi, Hana, Hamu Lay Tokuna Labor Tarabadi, Mikap Torokpada, Tripurada, Bengali Singna, Lengak Sasan Paiduna Lerambama de, Bengolina official language Soiduna Mapamadu the Yellow Me, Tripuri Singna, Sing the Manda, Saidangduna Ladiba, Fivamase, Manipurgi Tampak Lamasi the Sutola Lohani Leite Haba, Wafam Town K. Mahana Makata Aduna Union Home Minister Sahi Asigi Mars Nipan the Manipurgi Highways in the frame moment Yahalagani Hina Lautoki, Madugi Matong in the Mars Nipan the National Highway da Miam Sat Nava Torang Toki at the Bo, Kangpupi the cookies Sing the Tinduna, Nakalani Marakta Munarapada, Missimina Toki Amadi, Security Person Sing Aso Pandanke, Nasipa Makata and National Highways in the frame moment Oibangam than a lady. India government you are found in Mayokta cookies in the Tabak Tauraga, India Langana Maitega, Ukigawari Sanana Torang Tauri, Masimana India Langana Makoibu Sogali have a say, Mayek Sing the Taklibani Haike. I coin a National Highway the Satpangam the Baki, but the Satpangam the Bra, I coin a Tanjing Sing Kabangam the Baki, but the Kabangam the Bra Miana Mona can be you have a wapam Tamladuna. I coin a National Highway the Satpangam the Basi Security Force nothing but the Gingam the Bane, Tanjing Sing Kabangam the Basu Security imitation the thing but the Gingam the Bane, Masimana India government cookies in Sogoli have a sisu, Mayek Sang the Taklibane, or a liver paper Masida Miamna, a set of Pireb Lomina say Haike. Singnaningai oiba moongda Delhi-da Maitei Nupi masa ama siram lay Delhi-da thabak tawduna laybi masagi sahi kun khakta ngairibi Maitei Nupi masa ama siram lay hairi Delhi police na phongdoropagi matungina ngara ayok pung 3 minute kunithoirom tabada Nupi gi asiba haksang ama South Delhi gi Maharani Park manakta layba Gupta store gi manakta taaduna layre haibagi paw phangke paw adu phangbaga Delhi police ama district crime team ama mafam adu dujang senduna forensic examination sathaki hairi laikidrabi Nupi masa adu Manipur Bisnupur district tagi Priya Lakshmi Devi Khangmam Sahi Kunni Haiba Khangmangam lay Merina Kaubi Mahakaka Amatada Leminabi Mamanabi Amana Priya Lakshmi bu masak takpagalundana Makoy animak Noida Best BPO I Energizer da Tabak Tominabane Mahak Mamang Sahi 2024 gi October dagi Delhi da Lera Kipani Haidi Mahana Song Taragliba building adugi Kwaidagi Matak Tang Saruk Kinba CCTV camera gi footage matungina Mahana Dolandagi Song Tadringai Miko Karagi Mamangda Mapamadu da Matanta Lak Okay, Mahana Ladiba Asan Muka, Adugi Manungda, District Crime Team, Natibi Tabak Tabada, Lake Drabinupi Masadugi mobile phone, Tegnabagalina, phone, suicide note, Ama Iramba Tegnake, Mahana Iram Liba note, Adugi Matungina, Mahana Puning Wakal, Watabangam Daba, Ningwakaiba, Hingbagi Asa like to have a Kambangam K, Matam Karagi Mamangagi Mahaki Puning Wakal Waduna Laki, Haibasu, Kambangam Lehadi, Maraksida Missia Sigimatanga, Nupi IPS, or Bisaramana Pongdorapada, Missia Normal Society, Makatara Tigat Tabak Satari, Masagi over problem Sibra, Hibana Singba, Tigatpagi Tabak Satari Hadi, Nupi Masasi, Lake Dabagi Pau, Imunganung the Pau, Pikibagalona, like Drabagi Haksang, post mortem Gidamak, All India Institute of Medical Science, Ames Gimok to Tamkre Hadi. 2023 June 21 da Kwakta da Ai di Pokai Hanbada Senaba Mio Amaso, NIA Fagat Pangam Cray.
National Investigation Agency NIA na 2023 ki June 21 da Kwakta da leba culvert amagi mayada SUV gari amada IED fit tawduna pukhaihan kiba thodokta chenaba ahumsuba accused ama Bishnupur district tagi phagat pangamkhre hairi NIA na mayumdagi pharaba miyoi adugi maming MD Islamuddin Khan kawi Bishnupur district tagi ni mahak haukiba sagose numita NIA gi team amana pharaba matung special NIA court ta ngarang puthoraba matung numit 8 ni judicial custody da remand lokthaduna mahaki mathakta makha taba investigation sing sathaba haukhre hairi official oba pauna hai NIA na pharaba MD Islamuddin Khan asi tharaga thodok aduda chenaba miyoi ahum NIA na phagat pangamkhre 2023 gi October 18 da thodok asiga mari lenana Surshanpur district tagi Samilun gangte chahi nipunitoi amasung Bishnupur district tagi MD Nur Hussain Elias Tomba chahi 38 phaba ngamkhibane MD Islamuddin Khan mamangda magistrate na mahaki oiba confessional statement piraba matung mahak court na ngakpi kiba laikre NIA na pharaba miyoi asi 2023 ki June 21 da Bishnupur district ki Kwakta police station ki manung chanba Kwakta da leba culvert amagi mathakta SUV gari amada kuki military singnaba singna IED fit tawduna pukai hanbada pikliba angang ani yaunu miyoi ahum aso apan nangan kiba thodok mari leinaba ngakta ni hairi Nupi ama thouri yanduna sirame lamsang police station gi manung chanba kautrukta leba National Sports University NSU campus manung da Nupi ama thouri yanduna sirame haidi police tagi phangba pauna hai laikhidrabi Nupi adu Assam gi Lal Charet Panel Bon dagi housing na kautruk NSU campus ta leibi Priyanka Gor Sahikun Mapuroba Rajiv Koiri kawi ma NSU sabada yawba Nupi sinmini ngarang amasung asigalona ba ahing nongyai da mahaki kada thouri yalambani haiduna Rims Hospital da khatuna laikan nakhi adubu mahak laikan na bangamduna laikhidabani misi asiga mari leinana lamsang police na UD case ama lokhale loinana asiba haksang post mortem tawna bagidama Jenims ki mokta thamkhre haidi muibana share loduna lusingba singi mifam pangthokre IM machet taba leite haina phondokre NSCN ayong gi founder Ishak CC Spugi masanupa Skato Spuna Hebron kem thadoktuna satkhra matung toinga long muibana share loduna party aski khwaidagi maroiba lusingba tarukna saruk yaduna mifam pangthokre NSCN IM na machet taba leite hojiksu party asi mapangal kanna lairi haina utkre Dimapur da leba toinga leng muibagi yumda maha masamana preside tawduna pangthokiba party gi awangba thaki mifam aduda Ikato Spuna Hebron da leba party gi group headquarter thadolaga chatkhiba tarbasu lup asi hojiksu punna lairi hojik party asi ga manungda machet taba gi wafam leite haba paujal muibana thamki BS Atem Anthony Simre RS Rice Singh amasung Tengmet Wangmau yaungna party sigi makok thongba lusingba tarukna mifam aduda saruk yakhe mifam adugi matangda phangba pawgi source na hai Ikato na Myanmar da chatkhiba si yamna maroiba wafam kaya khanabagi damak joint council natraga general body mifam pangthokadra pangthokloidra haiba wafam jing puthoktuna khanagane kumja 2023 da Barapani da pangthokiba mifam da Ikato masamangna party gi organization manung da leiriba khenaba wafam kaya Ikato masamangna puthokiba gi wafam laikhre adumoina mo party gi apunba leadership na Ikato na puthoraki wafam adu loksin khibra natraga madugi wafam sing adu warosin purakna bahona khibra haiba wafam lake pawsina hai party organization gi manung da leiriba lusing basing asigi maraktagi kharana NSN IM gi civil amasung army setup ki marakta ahongba purakpa pami adumoina mak masi kanamata na marondom phireb lobudi ngamde zayol magi mamangda Ikato na mahaka loina ba miyoi kun ga manga na Myanmar da satkhra matung miyam gi marakta sibon ngangna ba haurakhe Isak Spugi machanupa Ikato Spuna lupasigi lusing basing gi mayokta akan wafam sing thamki loinana mahana makhoida thajaba manglabani haiki panba yabadi Ikato na Spuna hai NSCN IM gi lusing basing gi marakta senja thumjana pik thalle loinana party manungda leiriba phamsing sel piraga hongdong hojin tawba yai haina phawa phongdokhi India lengak pu ceasefire tawna khraba sahi kunganipan sura khraba matung NSCN IM gi member singbu senja thumja chathaba loinana member singbu wakhal sontha hanaba honaba asigi damak maral sikhi kumja 1988 NSCN asi machet na kai khraba matung NSCN IM gi makok thongba lusingba singna issue sing adu khanana ba general body mi phampang thoktuna khana khiba laikhibra haiba wahang lak le haidi hauji ayukta Myanmar military na air strike chathabada chin kuki jo sing asi ana so open yamna yawkhre kappalawbugi khonjena ninkhre madugi video social media sing da thagana rakhre kuki sing na aron balambi thong nongma gi semjin sajilakwa leptri kangsuk taki kangpokwi sisipu taba lambi phauna ba thong sana ba sem sabage video footage social media page sing da thagana rakle
kuki taba mafamsingda maitai changba yaroi haiba kuki singi protest ngarangdagi amuk changsenba hokre Manipur gi hauzik oiriba law and order gi pheba masi yenglaga maitai singna thangjing singda leiba ibudau thangjing khuramba chatnaba thorang toramba do tokhraba matung kuki taba mafamda maitai changba yaroi haiba kuki singi protest ngarangsu makhatana amuk changsenba hokre hairi kuki singi khongjang adu Sursanpur district ki manung sanna Sursanpur police station na konba New Jaleng Phai Kangbai amadi Pholjang area mafamsingda ngarang ayupung tara dagi mga phau changsin ki hairi panba yabadi numit kharani gi mamangda maitai kiyana moirangda leiba ibudau thangjing khuramlaba matung thangjing singda leiriba ibudau gi khubam yaunaba moirangda leiduna thorang tawna khibane adu moinamak hauzik oiriba Manipur gi law and order gi phibam asi yenglaga ahalamanna piba pokta ki matungina khongchad adu taw khibane masiga loina na maitai amadi kuki haiduna khaidokleba buffer zone singda security gi section thorang anadagi hena lokhat khibane hairi Facebook yengsinba lup semkre warep manga lauduna thabak oina paikhalakadori Nupi oibi kharana social media platform singda khunai asibu sen thaba yaba amade yengbada nungaitaba post kaya thagalakleba asibu wakhal taminanaba amade lamdam asida lairiba isel singi ijat pukandaba yade haibagi wakhalon na mangda thamlaga Facebook yengsinba lup kawwa ama semkhibaga loinana warep manga amasu thabak oina pangthoknaba laukre hairi thabak oina pangthoknaba laukhiba warep sing adudi moksingna ka henba amade yengba nungairoidaba video sing photo sing reel sing thagalakpa yauragadi khudakta report piba yali makhai meitai khunai chen thaba yaba video sing photo sing reel sing post thagat pidaba asam amade kasada lairiba yumnak sagai laba ICSL kharana yengbuda nungaitaba video sing photo sing reel sing post sing thagalagliba si tawbidaba emong manung punna yengbuda nungairoidaba video sing reel sing photo sing khudakta report sing piba amade karigumba Facebook yengsinba lupna khangalliba wafam sing asi thausadana yengbuda nungaitaba video sing photo sing wakhatana thagalaglabadi maduda tholakpa afafata punamak isa isana pujagadabani hairi PM Modi Manipur da laktrabasu yumthangnariba Assam da lakadori lamdam asida thokriba lala si chahi ani pharaklabasu Bharat ki Prime Minister Narendra Modi na lamdam asida amuktang lakpinaba lamdam asigi miyam amadi political party singi maikaidagi kiyarak haijakhrabasu ngasi phawba laktri chahi asigi September 9 da Assam laingakna senduna pangthokadoriba Bharat Ratna Dr. Bhupen Hazarika gi birth centenary celebration da athoiba mithunglen oina saruk yagani hairi hiramasiga mari lenana Assam ki Chief Minister Hemanta Biswa Sarma na New Delhi da Prime Minister ga unaduna formal oina invitation kusina kre hairi